Prime Minister Nahandak Infal the Laktuna project Tara Hena Sangabagaluna, project Karagi Ure Puyung Tangada behind Chief Minister and Birena Haikre. Quarambal Kaithel da street vendors Singnam Akwagi Pumpum Piu Haina Irang Horakre. Amasong Sadul Tribe Demand Committee Lep Yoruba Kongjang Makata Tagadori. Kurumjeri, ISTB Numidangi Pau meeting Tabiri Basing, Taram Nokcheri Hosipau Sanok Pizari. Prime Minister Nahandak Infal the Laktuna, Project Tara Hena Sangabagaluna, Project Karagi Urep Uyung Tangadori Haina Chief Minister and Birena Haikre. Ngasi Mantri Pukrida, Sagatli Civil Secretariat Kifibam Yangshin Balakpada, Chief Minister Na Paumi Singh the Wafamasi, Fongdo Kibane. Kongchat Aduda, Works Minister Tis Biswajit, MLA Kara Amadi, at the official Singsu Sarukyake. Chief Minister Namakatana, Sangagado River Project Sing Ase, Hojik Loshinbaki Fibam the Lady Haike. Now, not fully satisfied, but at least 150-60 Gumbashure labor. Ado hujia koi moi kang kanoga conductor kang bo wari sabada within weeks sida another 100 mukimaya da me hengale. Ado rega koi na target toriba February last part sida the lotion by dung amdo male. Aduga koi prime minister lakpagi koi CM saba mafam koi kan honari tarik mari the lakada bani. Aduga koi yam phajana chauna receipt tongna ba haidare. Chief Minister Namakatana Lisingani Tara Taruke, Constable Lobagi Fal, Haidokpa, Haidokta Bahibagi Wahangi Pakumda, Chief Minister Na Lisingani Tara Humdagi, Constable Lobagi Procesta, Aran Bawafam Yaubadagi, Lisingani Tara Tarukta, Nauna Lona Batokibani. Manipur Pollution Control Board ki staff Lobada, Aran Bale Haiba Wafam, Asuibalam Labadi, Chapchana Tabak Lokatkani Haike. Taba Mahapo or Amatobo, even cabinet decision Loraga. Vacancy post labor court pocket of work at the woman's Yangaga, formally advertised Kagator to Godabini, Madugumata, or Magadi Madu Katakani, review. Formalities or Rumdraga, 13 Hibama, 16 Hibama, and Tokti. 13 Gidu, Kakalaga 16 the Tobuni, who is honorable Kona, Supreme York, Matam Saluraka, High Court or High Konamo, 13 Gidunas, Jume, 13 Gidu, the Haidu on the Laka, and the court instruction Matumina Haidokre, which is 16 gave them who were Malitreba. Adubu anyway, 16 the Karida, a flight keeper, I did recruitment the Yauki, Port Punamaktu, I quake cabinet now. Moi Sikarai, the Kamaitoga. New recruitment the Kang the Cry the Sang species to the cabinet sympathetically, Milban in a co. Moina supporter is Zukangi, supporter is a quay noble government Zilaga supporter on Medinate. Other supporter with my Amdo Moigi, Matinka my pansi, the Quicken Canary and other man not comes. Quarambal Kaithel da street vendor singna Makogi Pumpum Piu Haina Irang Horakre. Masing Yamlaba street vendor singna BT Road ki Sarukta Toklokton Irang Horakpadigi, Lambi Chatok Chasin the Town upon Batoke. Numit Karanigi Mamangda, Quarambal Kaithel Ahunge, Potfum Pumbi singna street vendor singna, Potfum Pumjin Badage, Kaithel Ahumda Pot Yoliba singda Mi Labor Laktre, Pot Setabata Natana, Malem the Maming Lairaba, Nupi Kaithel Gigsakta Masitiale, Marilena Singna Tubamatamda street vendor sing Taktok Trabadi, Makogi license, laying up the surrender Torgani Haiba from Lakpadagi, Lenga Kimari Lainaba Singna Numit Mamangdagi, Kaitel Ahungi Akoiba Mafam Sing Yauna, BT Rota street vendor sing Famandana Lakibani. Ngasi Kangaudana Numit yung Mamatungda Masing Yamlaba street vendor singna, Makogi Pampam Piga Dabani, Lengang Achan Miran Nina Tabak Toba Yaroy, Makogi Mayok the Wangang Kiba, Kaitel Pambising Makoy the Sinagadaban Haina Kaitel Ahumda Tomjinduna, Akanba Komjang Changsil Lakpadagi, Masing Yamlaba Police Force Changsil Laktuna, street vendor singadu Lakshin Nabahot Nake, Haujuk Faubagi Palm the Batogdop Tokpagi Wafam Laitri. Sagala hoje pamba yadreba wari di sarakata tainai haiba sarakana di nate ba tawri tabak moina ngakta ne ba tawri je aduna nga sege numitana secretary mangi je akoi gi sibender gi meeting sida sinadri bokte akoi irang je halloiba sidri bokta akoi changani ba khongjang changjan ga ne ba akoi ju icha thai mi akoi sarakada gi nong tarol ama lauge hairu de akoi gi humang man icha thakcha ge haibe ba sidai ji da sarakana yadri maram na kari akoi gi phambam piro ba du oitara gadi mari laina ba khuding makta moina che thajalurani adu tawre po cheta bu laiba ki po cheta ba di
Sadul Tribe demand gi matangda khongjang sing matam khara komthoktuna lakpa firep ado ahongba leiragani haina Sadul Tribe Demand Committee of Manipur gi General Secretary in charge K Vogendra Jitna Paumi Singa Unaba amada phongdokre Manipur Press Club the Paumi Singa Unaba du da Sadul Tribe Demand Committee of Manipur gi Working President Moirang Them Nongdaren Khombasu sarukya khe K Vogendra Jitna Makhatana Manipur gi Yellow Furup Singi Manungda ma oiriba Maitai Mitaibo Bharat Sangvidhan gi Article 342 Clause 1 gi Makhada Sadul Tribe ki listed chalhanduna Masagi Saktam Ngakchanabagi Sangvidhan gi Ngaklo Piu Haina Khongjang Changsinduna Lakhibani Bharat ki Ministry of Tribal Affairs da Lankhat kiba Memorandum amagi Paukum Oina Manipur Lengakta Mitai Maitai gi ST list chalhanabagi matangda Makha Khananaba Mitai Maitai gi ethnography amasung latest social economy survey reports in recommend tharaknaba Manipur lengakta haukiba lisingani tara humdoigi me kunmapalda Manipur lengakta khangal lakhiba laikhrabani adubu Manipur lengakna paikhatpam thokpa thabak paikhalaktabadagi committee na khongthang anirak deadline pirba matungda Manipur lengaka wari sanakre anirak shuboina chief minister na luchingba Manipur lengaki luchingba singa haukiba September 15 da wari sanabada chief minister gi maikaidagi lokhatpam thokpa thabak sing lokhatkani matam ngaibiu haibadagi khongjang sing komthoktuna lakhibani Tha ahum hena Manipur lengana paikhatpam thokpa thabak amata paikhatana leibashigi matangda haukiba tang 18 da Manipur gi chief minister da ningsing warol yawa memorandum amasu lankat khrabani laibak thibadi haujik fawba lenga ki maikaidagi pakum amata khangalakpa leitri maramaduna Sadul Tribe Demand Committee na September 15 dagi komthutuna lakpa khongjang adu miyam ga tanaraga makhatana changsin bahaina warep lawre lakliba January 19 da miyang gi mifam ama pangthoklagani mifam adu da lawrakpa warep ki matung inna akanba khongjang changsilagani maduna aikoigi saktam tungi mirol gi damak kandaba yadi haina khanbiduna mitai maitai miyam amadi club maira paibi voluntary loop singna punna saruk yaminaduna khongjang changsimina si haike committee na hojik khana jaraisi aikoi si tang September 16 dagi changsin ganen toramba khongjang si government na ngayo haibu da chief minister na matam khra ngayo ai ngai biduna koi na kom thoga lakni adu thau mela bawda mana mani naidana sum leiba sidi yadre na koi an sing na tapi matungina koi na risi adu tar di koi taum hele masi go paraga di taum makai bo para mani farka dore adu rega di koi handok tran lak ba kom dok tran lak ba khongjang se sarkar sna sun tumin na thei na leibai mong da isu ji khangjen adawa mong da lumna lodawai mong tawraga tawri basina di koi gi khongjang handok bogi phirep se koi hong bata bani aduga khongjang changchan na bahona bata bane na du maina koi hujik committee gi kano ma phire logjare Andro Kendra ki manung chanba Nongbramda Forest Minister T Shamkumar ngase Nongbram Primary School sangaduna miyam da khutsin nakre SSA gi sentang makhada amari local area development fund ga loina na sakiba school sangabagi thorum aduda Nongbram gi pradhan club ki member Maira Paibi amadi mahiroi kyasu sarukya ke Minister Shamkumar na grassroots level dagi mahiroi singbu sembi ba amade makoi bu awang bathaki mahai masing gilamda fund ba yade haibagi pandamda school lasi sabane masida club amadi mama mapa kayana miyeng changbiduna awat pa oja amadi school gi oiba project khudingmak MLA gi khuthang dagi pigani athuba matamda matamga chanaba mahai masing fangnanaba MLA gi maikai dagi angamba thakta mating pangani masida kendra gi miyam nasu mapung fana mating pangbiu haike aina pai vibhag se mayam se Manipur ja punna bagi kakana ma tawngani adugo andro kendra gi school mayam sing da koi sab sana koi modern education koi gi smart class satellite class senar kanda high schools hospitals secondary amadi primary schools angol center se sab sama thok tawngani pham ji ai thamjari masi khudimak praja gi mateng na tawbang angda ma tane dana prajan achirba support pibiyo pham thamjaraga punna ku thakasari Haingang Kendrada BJP Maithiba Pinanaba non-BJP political parties in Congress da yaukhibaga loinana workers meet ama haingang mayai lekai da pangthokre haukiba assembly mikhalda Congress ki mirep oikiba Nauraibam Ratan gi workers sing amasung Trinamool Congress ki mirep oikiba P Sarat Chandra amadi maki workers sing punsinbaga loinana P Sarat Chandra bu Congress ki mirep oina saugatpagi mifamne Haingang Block Congress Committee na sindana pangthokiba mifam aduda MPCC ki President Tien Haukip Vice President and local MLA KH Joy Kisan, MLA O Suraj Kumar, Hangang Block Congress Committee ki President NG Brazensu Sarokya ke. MLA KH Joy Kisan na Housing Center amasung State Government ki fibam aruba haibadu oire. Oidaba kaya ngangduna namtak tokiba sing miyam na makoy asengba khanglakpadagi election ki campaign forward tawbada aruba oiri haike. Congress ki matamda 500 crore
ꯑꯩꯈꯣꯏ ꯗ꯭ꯌꯨ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ 9,000 ꯒꯤ ꯃꯊꯛꯇ ꯗ꯭ꯌꯨ ꯂꯩꯔꯦ ꯁꯤ ꯃꯌꯥꯝ ꯂꯣꯏ ꯏꯈ꯭ꯔꯕꯅꯦꯕ ꯃꯗꯨ ꯂꯩꯉꯥꯛꯁꯤꯗ ꯁꯦꯡꯗꯣꯔꯛꯈꯤꯕ꯭ꯔꯥꯕ ꯑꯩꯈꯣꯏ ꯂꯩꯇꯦ ꯍꯥꯏꯅ ꯃꯈꯣꯏꯅ ꯍꯥꯏꯁꯤ ꯉꯔꯥꯡ ꯅꯍꯥꯟ ꯗꯤꯄꯨꯇꯤ ꯁꯤꯑꯦꯝꯁꯤꯗ ꯑꯣꯚꯔꯗ꯭ꯔꯥꯐꯇꯤ ꯇꯥꯔꯣꯏ ꯍꯥꯏꯕꯅꯦꯕ ꯇꯥꯕ ꯇꯥꯗꯕ ꯋꯥꯐꯝ ꯇꯣꯛꯈꯤꯁꯦꯕ ꯁꯦꯟꯗꯣꯟ ꯑꯁꯨꯛ ꯌꯥꯝꯅ ꯇꯣꯟꯁꯤꯜꯂꯤꯁꯦ ꯀꯔꯤꯒꯤꯅꯣꯕ ꯕꯤꯖꯦꯄꯤꯅ ꯄꯥꯟꯕ ꯂꯩꯉꯥꯛꯇ ꯀꯪꯒ꯭ꯔꯦꯁꯅ ꯁ꯭ꯇꯦꯠꯇ ꯄꯥꯜꯂꯤꯉꯩꯗ ꯁꯦꯡꯁꯟ ꯄꯨꯔꯛꯄ ꯉꯝꯃꯝꯃꯒ ꯁꯦꯟꯇꯔꯗ ꯕꯤꯖꯦꯄꯤꯅ ꯂꯩꯉꯥꯛ ꯂꯩꯔꯒ ꯁ꯭ꯇꯦꯠꯇꯁꯨ ꯕꯤꯖꯦꯄꯤꯒ ꯆꯠꯃꯤꯟꯅꯕ ꯈꯨꯄꯨꯅ ꯂꯩꯉꯥꯛ ꯂꯩꯔꯒ ꯀꯔꯤꯒꯤ ꯃꯈꯥ ꯇꯥꯕ ꯄꯩꯁꯥ ꯂꯧꯕ ꯉꯝꯒꯦꯕ ꯄꯤ ꯁꯔꯠ ꯆꯟꯗ꯭ꯔꯅ ꯍꯧꯈꯤꯕ ꯃꯤꯈꯜꯗ ꯄꯨꯟꯁꯤꯟꯕ ꯉꯝꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯤꯈꯜꯗ ꯃꯥꯏ ꯄꯥꯛꯈꯤꯕꯅꯤ ꯃꯊꯪꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯗ ꯍꯩꯉꯥꯡ ꯀꯦꯟꯗ꯭ꯔꯗ ꯕꯤꯖꯦꯄꯤ ꯃꯥꯏꯊꯤꯕ ꯄꯤꯅꯅꯕ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤ ꯑꯃꯁꯨꯡ ꯃꯁꯤꯕꯨ ꯅꯨꯡꯁꯤꯖꯕ ꯃꯤꯌꯥꯝꯅ ꯋꯥꯁꯛ ꯑꯃꯒ ꯂꯣꯏꯅꯅ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯂꯦ ꯍꯥꯏꯈꯤ MLAN Lokenna Lok Sabha Mikhalda BJP bu chauna maithiba piduna Centre Congress na luchingba lenga ama mathang chahida gi leiragani masigi hek matung July tha fawbada state asidasu BJP government leiraroi Congress ki lenga laknagani haiki ngasi da ngangjari ba ikoi laungjari ba ikoi ngasi da ikoi na sifai ka pura la ye chau gi bu latti ai koi ki pa kholo ni prajana adu to khudo mi chela na ta ko do adu ni ikoi na laungjari ba prajana khudo mi chela na ta ba ko thabak ko na to matam na ne ibu ngo na mu bo tharo na ne election na mu chahi manga ma ki lam ta prajana ki lok ko number 4 ne ba Handak to Congress to changna kraba ex MLA TH Nandakishore retired IAS AR Khan amadi Kaisam Ningthem Chau Ahumbu Imphal East District Congress Committee in Okre Kongba Laisham Lekai the Pangthokiba Opagi Tharum Aduda Khetrigao Kendragi Hanagi MLA Amin Saha Amadi Imphal East District Congress Committee ki President and Ojitsu Sarukyake retired IAS AR Khana Indian National Congress SC India ki Khwaidagi leaderba Indian Constitution bu Thajaba political party amani BJP na India sibu Hindu khaktagi lam ama oinanaba India ki Constitution fawba semdokpa pame religion ama khaktada khanba BJP dagi mipum khudingmakna lapthoklasi haike Kurai Kendragi Chingangbam Lekai TV Tower Manakta Saba Rural Market Set ama Mahut Minister T.A. Shyam Kumar na sangakre MID8 Horticulture and Soil Conservation ki makhada saba kaithil asi sangabagi thoram aduda Kurai Kendragi MLA L Susindro MID8 ki Mission Director and Premananda su sarukya ke L Susindro na Jenims ki manak nakna mafam amada kaithil ama sanana ba thaurang leire Kendra sida amuk hanna ising ichaw thoktana ba hotnariba shida miyamna mating pangbiyo haike Minister Shyam Kumar na Imphal area taruba mafam ama oiba haibase Manipur gi mingsel oigadabana Mahut amasung Environment Department na kanna hotnariba shida miyamna mating pangbiyo Mahut ki makada Jenims manakta kaithil amasu soidana saragani haike CPI Manipur State Council na sinduna lising amaga chamapan kontra Nepal gi December 18 amasung kontra da chinga da fangkiba Nikhil Hindu Manipuri Mahasabha gi mari subam mifam ningsingduna Irabat Bhavan da chinga mifam ningsing thoram pangthokre thoramadu da National Executive Member Dr. M Nara Senior Scientist AC Sharma State Secretariat Member Langol Iboyama State Secretary L Sotin Kumar su sarukyake Dr. M Narana Narendra Modi na luchingba BJP lengak asi mamangda amukta tawkhidriba singi manungda khwaidagi khudong thingai oba lengak ama oire haike Langu Hindustan बनाएगा हाई को वखल होने सीधा लेपाक सीधा शासकों से इच्छा थरेगा मका तारीख थबो कुतो वसीदी तुहान को धर्म की लेपाक सीधा लोल धर्म जाति कुछ खेत बकाया लेजतने सु पुन्ना नुसी चाना नहीं ना बाइबल की लंबी सीधा चथरेगा लिशांग सिद्ध पुधरेगा लंबी सी इचेन से नसीदी करोम दलाई खत्तो अबगे Ningtem Pukri Mapanda Leba Manipur Voluntary Health Association ki conference holder Nomagyoba Child Rights with special focus on protection of children from sexual offense POCSO Act Lisingani Tara Nitoy Amade Juvenile Justice Act Lisingani Tara Mangagi Matangda consultation program ama pangthokre Manipur Peace and Integrity Council Amadi Nongpok Langak Apunbanupi Lup na sinduna pangthokiba tharam aduda Mapi Council ki President Ann Bimol Mitay Nongpok Langak Apunbanupi Lup ki President Y Me Malaymana Sarukya POCSO Eki Maramda Child Welfare Committee Imphal West ki Chairperson TH Ras Kishore Amadi Juvenile Justice Eki Hiramda Manipur Commission for Protection of Child Rights ki member K Pradeep Kumar na resource person oina wangang ke Child Welfare Committee Imphal West ki Chairperson TH Ras Kishore na
angang da chathaba miyot minay asi nupi macha khakta da natana nupa macha da su chathabagi report lay angang singna yamna naknaba mana nungsijana loina jaba miyoy singna ayamba angang singda miyot minay chathabagi thawong thengnay thawong asi mipung khudimang na chathabadi natte karigumba angang da chathaba thogdok amada mari lainaba police station da wakatpada police na wakat adubu tabi drabade act adugi makhada police station adugi officer adugi mathakta action launabagi hak piri aikoina karigumba asigumba thogdok thengnarabadi athubada police ta pau pigadabani karigumba khangna pau lotsilabadi madu khanglakpada pau lotsiliba misu crime adu tawbaga chap manana mahaki mathakta su chairak pibayai haiki Prime Minister Narendra Modi Imphal lakadoriba sigi mangoina na pamdaba thogdok thoktanaba Manipur Police na checks in Thaurang lokhatpagi sarukam oina ngasi ayok Imphal West ke Additional SP Operation TH Krishna Tombi gi meeting makhada Imphal West ke commando kangbu amana pauna kaithe da laiba hotel Jehovah pauna bazar da laiba hotel Santos ta thiba humbagi thabak chathakre makhatana nungthilgi matam da su hotel Christina hotel Prince GM Hotel Governor Road Naz Hotel Governor Road North Hotel Kakhulong Raj Hotel Pauna Bazar Imoinu Hotel Thokchom Breeze GV Hotel Governor Road na chingba mafam singda leiba hotel singda thiba hombagi thabak pak sana chathakre hotel da leiramba miyoi sing amamam toina verification chathaki haire ngasi ayuk pung taret makhairom taba duwai Imphal West Commando Civil Police ki apunba kangbu amana kaisampat thiam lekai kaisampat lemajam lekai da ainia da miyoi sing leibra haina paktak na thiba hombagi thabak chathakre tungda PLA bail out yauna miyoi tara makhatana verification chathanaba Imphal Police ta sinakre Amarom da ngasi nung tilpung ahumlom taba matam dasu naga nala amadi custody dagi hauraga Jalal provision fawbagi akoiba da leiba mafam singda pak sana thiba hombagi thabak chathakre combing operation adu da miyoi marfuni pan verified tawkibaga loinana miyoi tarok masagi chapchaba saktak che puthopa ngamdabadagi makhatana verification chathanaba city police station da khusin nakre hari SDPO Suknu OC Suknu amasung Suknu Post ke commando team anige punba kangbuna Suknu Bazar dasu ngasi thiba hombagi thabak chathaki miyoi chamaga kunlo verification chathaki adubu chingnaningai oiba miyoi amatta yawram dabadagi thadoki hairi paugi marak thatna temba break ama Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolib syrup amasung capsule diabetes singidamakta Jolib capsule chabiu W Square Home Spa Kit. Give yourself a spa makeover, all in the comfort of your home. W Square. Why wait? Preventive cosmetology now in India. Miyam da khanganjaba charu mai thadok piganu lawfam da chaikhairaga microbial decomposer sizinaduna leipak leihau hengat hansi Saru mai thabana saru da yauba pambigi machinjak ayamba mani lomduna manghalli loinana nungsi chu molhalli saru patha laga amuk hanna khojin basina lawfam da organic matter hengal halli saru lawfam da mo hanjal hallachi Kanghanjaba Salai Agro Products Private Limited na aikoigi nungsijaraba yelhomi singi mafamda hangam maru phau yangang ahingba amasung akangba sing ahingba amasung akangba sakhau puraiton morok akangba kangtak gehu jira amasung phadigo maru na chingba pothok sing asigi supplier kaujari akuppa marol gidamak pijariba address amadi phone number asida contact tobiyo Preki matuna tanam nok cheri hozi makhata ba pau Ngarang chawrak na namidang pung nipal makhairom taba aduwaida Singjamay Police Station gi manung chanba Langtabal Kunjagi Standard Robert mamangdagi Eco Van amada lakpa miyoy anidagi Imphal West Police Commando amadi taruk shuba AR gi kangbu amana M4A1 gi carbine ama fiber gi magazine ama M16 gi rifle ama magazine ga kona na fare haire Farba miyoy sing adudi Selmang Haukep alias Ngamthang Chahi Kuntaruk Apopa Singam Haukep Saitu Village Kangpokpi Amadi Deepak Kumar Chahi Kunmari Apopa Busan Prasad Kangpokpi District ki Manung Chanba Morbung Bazar dagi ni hari
पुलिस ने इकोवन रजिस्ट्रेशन नंबर AS12M6067 सु फागतले फारबा मियोय अनि अदुना फोंदोरपगी मतुंग इना नोंमै अनि अदु सुरेश अमदी जितेन कौबा मियोय अनिना सजननब पुरकपने हाइरे सिंजमै पुलिस ने केस अमा लखतुना मखाताना थेजनबगी थबक चथखरे इम्फाल इसके योरबुंग मयाई लेकाई खोंगनांगखोंग लेबा लाइश्रम अंगोगी महै तंबदा अचंब सेनफम सलाई होल्डिंग्स प्राइवेट लिमिटेड न पुथोकलगनी हाइरे अंगोगी इमुंग मनुंगी फिबम चादबगी वाना होनबदगी महै मसिंग क्लास 4 दगी तंब ngamkhidabani nupa macha asibu salai linkhatpa sekmaijinda leiba smart universal academy da class 12 fawba lemna lairik tamalagani haina salagi board of director KH Jonandana fongdorakle मागी महिम से मखा तमन नबगी सेशन जी फरक तावन मरम मरकान दा हौजिक सेशन होरपगी टाइमिंग सिदा अखोगी ममांग दा इकाई कोन जरिबा अखोई पनों पुल चिंगरिबा चेयरमैन गी याथंग अदु अनौब सही होगलपगी सेशन होगलपगी अंगांग असिगी महिम से मखा तमन नबगी चंगजिन जरप कनो म ओइना अंगांग असि की युमदा फै लाक्सबनी सलाइगी माइकैदगी मागी अचंगबा अखोगी महिम सिंग तमबदा चंगदबा खुदिंबक सलाइगी सेमाजिंग स्मार्ट यूनिवर्सल एकाडमी अंगांग असी महिम सिंग तंबदा चंगदब बोर्डिंग की एडमिशन की ट्यूशन की फैसिलिटी मैम सिंगसे अखोगी माइकेदगी पुथोक्सरगनी अमरोमदा नुपा मचासिगी मपु लाइश्रम इबोहनबिना सलाइना लौखलालिबा खोंथांग अशिबुदी थागली अदुबु लेरिबा इमुंगी फिबम असिदा सलागी वाफम असे मतम खरा खनबगी मतम पिबियो हाइखे सलाई होल्डिंग्स प्राइवेट लिमिटेड लमदम मशिगी मसक नाइबा हकचांगी फिबम सोक्चिलबसिंगी मफमदा चतुना मतेंग पांगबगी सरोगम ओइनंगासी सुखुयाथों पुखरी अचोब मनाक्ता लेबा AIR इम्फाल गी रिटायर्ड डायरेक्टर सगोल सेम इंद्र कुमार गी मयुमदा चतुना अंगंब तेंगबांग पीखरे सगोल सेम इंद्र कुमार गी माइकैदिगी सलाई होल्डिंग्स न तोरिबा थबक थौरम सिंग थागप फोंदोपगा लोइनना तुंगदसु हेना माइ पाकना मियामगी दमक थबक थौरम कया पांगथोकपा ngamba oirashinu haina paujel pirakhe नबु होनबा आसिना ख्वाइदगी मरु होयेना खाली हक्सांग फरबदी लमचछु फरई लाइ लाइसु अमा पुनमक्ता हैनिंग पोई हक्सांग फत्रगदी होजे आहल वरगांदा कोई कैम तव ngамद्रे तवगेना खनबा मयाम याम लैरी दो ngамद्रे लारी इगे ngамद्रे फोंगे खनबसु ngамद्रे यामना फबा ऑब्जेक्टिव कया मगोलेना इबुंग होइना तवबिरिबसे मंगोल लोइबो होइबियो कक्चिंग बाजार की सेकमाई तुरेल मथक्ता सारिबा थोंग मथंग चेगी जनवरी थादगी सेमजिन बहौरगन हाइना कक्चिंग केंद्र के MLA वाई सुरचंद्रन फोंदोरकले थोंग असी सेंटर की मखादा लेबनिना नौना सेमजिन साजिनबदा मतम चंगबने गवर्नमेंट की थबक अमा तौबल मतमदा प्रोसेस तौदबा यादबना मतम खरदी चंगे मियाम की खन्ना साबा मसा की दमकता खनबा मियोय खरना सोशल मीडिया दा पंगांगांग बसी लेबाक मचा तादबगी थवोंगने हाइके माइनर रिपेयरिंग की साइड बाम का याद बखतम से हाना कोई तौरनी मसी जनवरी 1 वीक से कोई मसी होनबा मसी इंजीनियर्स हाइग्रे ठिकादार सो कोई लेरे दुगा जनवरी 1 वीक कोई की कक्सिंग मेजर ब्रिज में कोई रिपेयर होरनी रेगुलर वॉलंटरी ब्लड डोनर्स ग्रुप का जेनिम्स की ब्लड बैंक अमदी ट्रांसफ्यूजन यूनिट का खुदसमनदुना लेमने ईपीबी थौरम अमा ngasi जेनिम्स ब्लड बैंक ता पांगथोखरे मियोय कुनमंगा हेनबने ईपी की ईपीबी थौरम अदुगी पाव लोबा चटपा एकोगी पावमे जीवन कॉन्समसु ईपी के डोनर्स ग्रुप के फाउंडर नेत्रजितना ईपी बना मियोय कयादा काना हनगदब अदुगी येंगलगा ईपीबी थौरम अशी पांगथोकपनि हाइरे चुराचांदपुर डिस्ट्रिक्ट की मनुंग चनलैबा साइकोट एसीगी सामू लमलानगी SDO ऑफिस मथौ अमत तौदना कांग कथांग ओइना तादुना लेरे इंग लिसिंग अनि तरा मंगा के अप्रैल की तांग कुनमरी दा मतमदुगी चीफ मिनिस्टर ओक्रम इबोबिना संगारंबा SDO ऑफिस असी अवाट अपाना पिक थनबना ngasi फावबा ऑफिस अमा ओइबगी तौफम थोप मथौ अमत तौदना नापी सिंगबी हौजिनदुना लेरे SDO खाइमिनलान हाउकिपना ISTV न्यूज द फोंदोरकपदा ऑफिस असगी पावर सप्लाई वाटबा वाटर सप्लाई लेतबा मतिक चाबा स्टाफ लेतबा अमदी सिक्योरिटी की प्रॉब्लम ओइबना ऑफिस असि मपुंग फाना चलाइबा ngamdabani haina फोंदोखे लमदम मशिदा अवनब पुरके हायरबदी रीजनल पार्टी नतना ओइथोप ngamloi haina नॉर्थ ईस्ट इंडिया डेवलपमेंट पार्टी NEIDP की वाइस प्रेसिडेंट वाई नंबर चंद्रन फोंदोखरे वफम असि थौबाल कियाम सिफाई द पांगथोपा पार्टी सिगी निंगथम मिफमदा महाकना फोंदोखिबने थौरमदुदा पार्टी सिगी वाइस प्रेसिडेंट एस कुंज किशोर इलेक्शन कमिटी की चेयरमैन असेम किशोर कुमार जनरल सेक्रेटरी W खेलेम्बा अमदी आई ब्रजेंद्रन चिंगमन सरोक्याखे नब चंद्रना मखाताना स्टेट असिगी मियाम न वाखल
तारक्लबा मतमदा अचौबा पॉलिटिकल पार्टीसिंगना पंगहाइदा हाइजिनबा थाजरक्तबा मतमदा मणिपुरदा अवनबा पुरक्करे नेशनल पार्टी हाइबसी सेंटर के याथंग मखादा इंदुना चटपना मखोइना लमदम मशिगे मियामगे अपांबा मपुंग फाना थुंगनबा ngamloi हाइके एक्स MLA S कुंज किशोरना मियामना रीजनल पार्टी दा थाजबा हेंगलक्लिबा अशी इंडिया की लेंगाकना अपिकपा स्टेट सिंह थवोइदे खंगलकपदगिनी लाक्रिबा लिसिंगनी कुनिथोय की इलेक्शन दा पार्टी सिगी कैंडिडेट कुनमंगा दगी तादना मिखलदा माई पाक्तुना अचौबा फोर्स अमा ओइरगनी हाइरे North East India Development Party da belong to jeba karmi moi na khoi na masi di thadai na di atopo political party singa lawri ba thokang natraga party singa khali wa kan do koi understand to jara mokoi bui no pun na thana na ko koi mathok ta de akoi na chena thadai ma di it is we akoi na khan ga ta ba what is political party man masina tawai da political party singa tawri ba lichat sa sa de na liberate to se masi koi NEIDP की वाइस प्रेसिडेंट ओ मालेश की क्वाकैथे लमदोंग लेबा माकी मयुमदा केंद्र लेवल लीडर्स मीट की थौरम पांगथोखरे थौरम अदुदा ओ मालेशना अतोपा पार्टी दा यावरिंगै इलेक्शन की टिकेट तानाबदा टिकेट पीगे पैसा पियु हाइना माइकै कयादगी हाइरकप लेखि मियामगी थमोय सेंगना थबक तौनिंगबना अदुगुम्बा अमोटपसिंग अदुदा चंगसिंदुना यावखिदे करिगुम्बा मखाताना पार्टी दुदा लेरंबा तारबदी सेंटर की मकोक तोंगबसिंगी यक्का येंदुना चटलमगनी NEIDP गुम्बा पार्टी सिदी मियामगी इहुल खंगना लमदम मशिदा अवनबा पुरक्के खंदुना लिंकटपा पार्टी ओइबना लमदम मशिगे अवनबा पुरकपदा सोइदना मतेंग ओइगनी अमदी अथुबा मतमदा मदुमक मियामना उबा फंगलगनी हाइखि BJP अमदी नेशनल पार्टी के आले यावजरुबे अदबो थंगा लेना थबक तौबे कोइनम करिगमका कोइगी दिल्ली की याका गायरका पहिले नसी यंगियो कोई BJP की सरकार कांग्रेस की सरकार ला आई फन बदती को ngang सुनती मई फाइनल का फती है दी मियाम की डिसीजन नी मियाम वारे नी अदबो तंगरी सी अमन अमन होली अमन अमन ngang सी करब डेवलपमेंट करब शासन से थंजनी वो Rabi crops campaign mai paknanaba amasung lofom sing chahi chupa matamga chanaba manama sing thananaba KVK amasung ICAR da punna thabak paikhatle haina agriculture director PS Rajendra na phongdorakli ngasi department asigi makok thongba official single loinana Imphal East district ki Thongzu part 2 koiro loko lamlagi tongan ba mafam singda leiriba farmers interest group singna rabi crop ki makhada manama sing thariba singi fibam chatuni yangshin ki Director Rajendrana hojik fawbada Rabi crop campaign ki makhada paikhatlagliba singasi mai pakani haiba thajaba leire Chief Minister ki paktak makhada lofam sing chahi chuppa manama sing thananaba KVK amasung ICAR na maru sing piba hore haike Saji karmai tor kan lege dege help khana kan khoi ai nei ga jidi khoi time bound ni aduna haidana khoi CM na khoi mari lenga ba concern khoi basi finance ko kan da ai ga sigi lai ba paisa matam gi lai ba ministry pidi ba paisa sing matam sa release to view adung maru na fertilizer matam sana phangan bagi se koi khanai adu koi ari da koi paisa fertilizer se koi 6 crore muk thamje hapse gare mari yari ki pbi wa nei haijare adu CM na sumadu ai pbi rakna habi thajaba adu ngarang meeting se koi thamje gare United People's Welfare Committee Kumbina Sindana Kumbi Municipal Council gi manung da leiba chahi humfu ki mathakta leiraba ahal sing boi kai khumna bot pagi thauram nungshi tara chaklel Kumbi Satupur mayai lekai community hall da pangthokre thauram aduda MLA S Bira Kumbi Municipal Council gi chairperson W Pri Ranjan S Prem Chandra amadi Khangemam Surdas Mitei su sarukya khe Paugi marakta ta temba break amaga Life Care Minuthong Imphal, providing 24 hours medical emergency service, well-equipped ICU and ICCU, super specialty OPD for cardiology, endocrinology, gastroenterology. Mga Life Care wishing everyone a very happy and a prosperous New Year 2019. Mga Life Care excelling in intensive care. Angang oiringaida aina ningai hek tobada pabungna achapar hekta leibi aiginebo hairadi pabungna adum aisu ningai adum tawsinai adubu khanghaude kaungamlaroidaba wari macha kaya ga sagonaduna chatpatari ngasidi. This wedding season, let us celebrate togetherness with Taret's Chahapujia.
Benasha Coaching Center, the best and the only trusted coaching center in Imphal. Benasha Coaching Center gi oja singna aina exam gi sem chaba matamda yamna mating pangbiki aduga PCC dagi aina phangaki study material regular mock test suggestion na chingba sing yamna chanaki SSLCE thagadawa singna topper oina bagi damak matamga junaraba coaching center asibu miyamna thajaba thambiu. The Blossom School, a home away from home, is a place where the young come to realize their potentials and grow into well-rounded individuals capable of materializing their dreams and talents. We focus not only on academics but a wide range of co-curricular activities, all of these when it matters most, the early childhood years. This is why we believe that well begun is well done. Come be a part of the Blossom School. Prekimatuna taram nokcheri hazimakataba pao. Laikidraba MC Raj Naiba electoral system a proportionate electoral system for India Manipur handoktuna phongkre MUG Senate holder proportionate representation movement of India Manipur State Committee na sinana pangthokiba thoram aduda Dr M Narana movement asiki chief functionary Jyoti Raj Manipur College ki principal oiramba L Sadanandasu sarogyakhe Information Technology Services and Support Center amadi Evergreen Business Unit Kangaboki ahan bachahigi thorum Kangabok khulakpam lekai de leiba angan bi ground pangthokre thorum aduda NIC Thaubalgi DIO MD Kayum Khan SDC Thaubal Thokchom Sham Kishore NYK Thaubalgi Youth Coordinator Y Lakshman Susarugyakhe Writers Club Manipur Nambol na Sinduna Saireng Saidinab amadi Lairik Nainabagi Thoram ngashi Club asida pangtokre Thoram asida Club asigi President Rajin Sarangtem Kunjo Ningomba Aiba Khaidem Tomba Chinbana Sarukyakhe Jiribam Police ki ASI Kongkham Maniharbo farewell pibagi thoram ama Jiribam District Police na Sinduna ngasi pangtokre Thoram aduda District asigi SP M Mobi amadi ate officer Singsu Sarukyakhe National Highway number 2 Imphal Churachampur Lambi gi Tinungai Gram Panchayat ki Manung Channa ABC aina Koilas Thariba asi quality laina thadabana Lekai miyamna lambi semba ki thabak thingjinkre Lekai gi miyoi amana Thariba Koilas asi loktoktuna amuk hanna nauna thagadabani Imphal digi Nambol fawbada Thariba asumna thabiyu Chief Minister na Hiram masda mityeng changbiduna athubada quality laina thabak shuhanbiyu haiki अकोई मनपुर गवर्नमेंट हौजिक मियंग फन संबियु फजन क्वालिटी मेंटेन तौरगा फजन थाबियु डेवलपमेंट दा कंप्रोमाइज तौबिगनो अकोई तौबे थबक सिंग याम पेनिंगाय ओइदबिना मखोय सिंदोपिरो खरा मथौ मुसा खंबा खरा लेबाकी खरा खनबा खरा डेवलपमेंट दा कंप्रोमाइज तौरोइदबा यामना चाखुतबा थबक थौरांसिंगा याम थवाय यावजबा मिसिंग वना पिबिओसे ए असिमगा अपील तौजगे Yoga Niti Society Okram Chutek Brands ki ahan ba get together thoram Okram Chutek te laiba Ningomam Gauri Mandap ta pangthokre thoram adu da Basikhung Jila Parishad ki member Seth Jasuvanda Pradhan and Bimolata Amzugi President Brajendra Ningomba Sana laiba ki editor Ningomam Hemant Kumar Yoga Niti Society Manipur ki President MC Binod Society se ki Women's Cell ki President TH Jankisu Sarugyakhe Loyalam Group of Company na chalaiba Blackberry amadi lifestyle ki Firol Singhi showroom amang ase Chingmairong Khongnang ani karakta hangdokre thoramadu da Deputy Speaker ke Rovindra Yauna company asigi miyoi kayana sarukyakhe Hojik thabaki pau Center Reserve Police Force ke Head Constable Amazon Constable Nupa Amazon Nupi gi ahangba chahumga yankai mapal sports quota da launanaba India ki citizen singdagi darkhas kauri masagi chahi mathang chahi gi January 10 fawbagi manungda chahi 19 dagi kulhumdoi fawbagi manungda leiba 10+2 pass tawrabasina January 10 fawbagi manungda application tharpa yagani hairi Assam Rifles ki technical amasung trustment recruitment rally matang chahi ki January 19 dagi pangthoktuna Group B amasung C post ki ahangba from chatre kanifu mapal launanaba application kauri masagi chahi 19 dagi kunmanga fawbada leiba matriculation amasung phongi matungina 10+2 pass tawrabasingna online registration January 13 fawbagi manungda tawba yagani examination asiki center Assam da oigani hairi
Railway Protection Force ki tongan tongan ba John singi level 2 amasung 3 gi form gi thabak launanaba nupa amasung nupi candidate singdagi application kauri masagi chahi tara nipal digi kunmanga fawbagi manungda leiba matriculation oidaba singna matang chahi gi January gi tang kuntra fawbagi manungda online registration tawba yagani hairi mataki thabaki pawsi ke kupamarol babu parada leiba job center dagi khangba yagani hojik makhataba paw Sargam na sinduna chahi khudingi isai na sinfam oidaba singi pangthokpa ningtham isai ngasi su Chandrakriti Auditorium Hall da pangthokre thoram aduda Sargam gi President M Dhananjoy Mahot ki Secretary M Joy Tourism ki Director W Ibohol Art and Culture ki Director A Sivdas Sharma na chingbana sarukya khe matam isai gi lamda matam sangna miyam gi thogol tawramba saknairaba artist kaya khangatuna khudol pot pi khiba singa dugi manungda sairengba Nandalal Roy saisakpa elangwam Netrajit LS Mitgamba Sumang Lilagi saknaraba artist Kairao Rajena Chingbamuyo Kyana Sarokya ke Amiki General Secretary Su Oiriba Sargam gi President M Dhananjoyna chahi khudingi pangthokliba ningtham isai esi tongan tongan ba sinfamda leikibadagi isai gi lamda kathoktuna miyam gi thagol toba ngamdrabaso makoina achinba matam khara kaithoklaga nongmata oirabasu miyambu pelhangani haina chongthorakliba asi pokling thogatningai ni masidagi phanglakpa senfam aduna laita laira amadi awa ana taraba singda kathoktuna lakli haikhe misai simba matamda income misai sidagi lakpa income singasi ekoina dum hariba khudong chadraba miyam mimanandraba music sta kathoktana laksaba tasengna masi maikai umthongna kanaba dugumba sei thoramni haidana ihak miyamda thamjari Koki NP ki kumpi Thangkhosai hauki ki aroiba mathomangam Technopol District ki mahaki poknafam khol New Bolzalda ngasi pangthokre leirol chanbegi thoram aduda Koki NP KSO KKL KWU kohorna chingba Koki Civil Society singi luchingba singna sarokya ke Thangkhosai hauki Koki NP Manipur gi President oina lisingani mapal degi lisingani tara taruk fawba term ahumlak oirami tungda lisingani tara taruk degi lisingani tara mapal fawba gi term oina Koki NP gi kumpi oina khapkhibani Imphal da leiba mayum da su ngarang awaba phungdokpagi thauram amuko UCM Jomi Council UNC na chingba luchingba singyaw na pangthokhrabani Chahi asigi June thada Khetri Bengun mamang chingda eviction tawbada yawkhraba imung humfuni thoigi yum sanana ballam amasung achangba senfam sek Babu Macha Memorial Trust na khutsinakre Yangbi mamang Gurupat lokolda sangam ahum khara hena imung humfuni thoida khutsinakre ngasigi thoram aduda Jeddah Consul General of India oiriba MD Nur Rahman Sheikh Nur Hassan Sheikh Babu Macha Memorial Trust ki Chairman Nur Muhammad Su Sarokya ke Humfu Mapal Suba CRPF na Kontha Literary and Sporting Club ka khutsam naduna lekai asige ahal oiraba mentally disabled oiraba singda wheelchair hearing at amadi worker na chingba yenthokre tharam aduda battalion asige CO Dharam Prakash amadi club ki thaupuba kaya su sarugya ke tharam ashigi saruka moina u chara kaya marum su thake hojik sanabagi pau Kundrapam Kendragi MLA Oiramba Laikitraba TS Nabakumar gi Mingda Mahaki Loinabi Lucky Sanana Katpa Northern Students Club Kundrapam gi Sanabung ngasi miyam da khotsinakre Tharamadu da Kendra sigi MLA TS Lokeshwar Yoga and Nature Cure Hospital gi Dr. M Agani Dolai Thabi Jila Parishad ki member and Santana Tombasu Sarukya ki MLA Lokeshwar na Kishore Chandra na Facebook da thagat khiba adu Congress na enchin badagi ni haina BJP na fongdok liba asi yamna laibak thibani Mahakwa NSA panbagi damak malengi body kaya fawbana yaningdaba phongdorakliba ashi Congress na insinba oigatawribara BJP kangkol mutlagani khanbadagi maram chadana Congress na maral sibagi thabak chatharakpani haige Kakching District Police ki SP Victoria Yengkhonggi mityeng makada suknu app sina sinduna numit nini ki oba 7A side men's football tournament amang asidagi haukre police amasung miyam gi marakta afabamari thamnabagi pandam da pangthokliba tournament asida team 19 sarok yari
Madhya Pradesh da chathariba humfumari suba school national vovinam championship da Manipur na gold manga silver ama amasung bronze ani laure gold manga adudi kilogram nimfu da CH Saulin kilogram nifu mari da Niruta kilogram yang kai nithoi da NG Ranjita kilogram yang kai taruk da S Neha Chanu kilogram humfu da S Lanchen bina gold laure silver da kilo kuntra nithoi ki kangluk da W Vidyarani bronze da kilo kuntra taruki Semi Chan Jingkai amasung kilo nifu nipal gi da T8 Elizabeth Chanu na lauke makata na sana bagi pause sports journalist boyaning thaujam da ki fangbigani All Manipur Football Association Sinduna Sahi Sigi Julai Tang Tara Mangadagi Sahi Tarukti Nipal Mapal Tara Amadi Taramatoi Taranitogi Nupa Masa Amadi Nipi Masa Angang Sama Kuntra Romna Kumalapa Artificial Tabground Satarkiba Grassroots Program Ngasi Lotion Kre Lotion Makitoramda Association Asigi President S Sanatomba General Secretary in charge L Zuti Moire Amadi Association Asigi Atai Taupu Singsu Saruk Yaki Pangthokiba program asiga mari lenana All Manipur Football Association gi General Secretary in charge LJT Moiroina haukiba sogli singama pan Manipur tramanga dagi association asina sahitra ni thoy madi taramanga makhagi development program pangthokhraba matungda lisang sina leptana grassroots program asi pangthoktuna Manipur gi tonga district singi center tara hangtokhibaga loinana lakatoriba sahi asigi January tang tara dagi center tara makhatana hangtoklagani haiki grassroots tagi horok pasina ekhoi hujik Manipur da under 13 gana laiba under 15 gana laise grassroots ki product amna yawi aduna hujik mapan tagi lapaso under 13 gesi phane amna heta pugi adu bai khoi hujik aili ki tholeiba team sing adagi academy sing da under 13 ki mathang lapasina under 15 A50 league tobda charu yawa ngami एकोई जनवरी की तांगवान तकी न्यू ईयर स्टेट तकी एकोई फॉर्म थागनी अदु फिलअप तवगा एकोई ना मागी सेंटर खाइदोकनी अदुना हौजिक ग्रासरूट चथरबसिदा एकोई की मणिपुर दा रीडर सु यम मसिंग यमना प्रोडक्ट उथोपा ngame अदुना हौजिक जनवरी की फर्स्ट वीक दा एकोई रीडर कोर्स अमसु पांगथोक जगनी पांगतन फेस बाय नाइना अदु ग्रासरूट प्रोग्राम से अदुम अफागी अथदना अदुम लेगिनी Tungda pangthokiba development program asida saruk yakiba angang singda thoram mapu singna certificate sing khusin nakhi Sahi Tratuk Makhagi Anishuba Junior Boys State Polo Tournament ki aroiba match ta Nagamapan Youth Polo Club amadi Tentha Polo Club ka sanaragani All Manipur Polo Association Sinduna Tha Sigitang Kunipal dagi Tim Tarung Saruk Yaduna Impal gi Mapal Kangjibung da Chathariba Tournament asigi ngasi sanakiba ahanba semi-final match ta Nagamapan Youth Polo Club na Ex Polo Club Wangkhaibu Panjan Manga amada maithibu piduna final sangkhibani ani suba semi-final match ki sanakibada Tentha Polo Club na KNMM Riding School Singjambaibu Panjal Manga mari da maithibu piduna final sangkhrai Amaromda Association asina sinduna tha sigitang kunipal dagi ground asida polo team mangana saruk yaduna sathariba taramari suba women's state polo tournament ki ngasi sanakiba match ta Thangmaiban Youth Polo Club na Thobal District Polo Association bupanjal taruk anida maitiba pikhi Manipur Kang Association gi miyang makhada Singjamai Kang Association na sinduna tha sigitang kundagi kangkutran grubani thongna khaidoktuna Singjamai Kangchangda sathariba humpu humdoi suba sar sorsan sing KCSI CBE Memorial Likam Knockout Open Kang Tournament ki ngasi sanakiba match ta LSK Kangkut Wanggoina IWK ke Kangkut Kongbu Sekonbu Panjal Tramapan Tramangada maithiba pikre hayeng match leiroi Sajing inat kanbalup na sinduna tha sigitang kunmanga dagi tim taramathoin grubani thongna khaidoktuna sajing kangjebung da sathariba kunthra suba langthapal kendra interclub sports meet ki ngasi sankiba match ta sidol sajing chingkhong lekaina NSFC narang konchenbu golmanga sinoda maithibi pikre Eastern Student Club nongmaibung na sinduna ngasi dagi club asigi ground da tim taramanga na saru yaduna mapal suba endurance cup hokre hokdopaki thoramda national awardee RK Bidur ESC ki advisor B Khel Chandra club asigi general secretary L Hemochandra Imphan College ki associate professor RK Itosa amadi Eastern Student Club ki president and Indrajit na Thoram Bapu Singh oiki
tournament asigi ngasi sanakiba sahi 32 makhagi nupa masagi match singda SFC na Black Dragon bu gol mari sinoda anisuba match ki sanakibada Junior Galaxy na Rosie FC bu gol ama sinoda maitiba piki sahi 3 makhagi sanakiba match singdana Black Eagle na Big Pram Boy FC bu gol ahum sinoda Black Eyes na New Era bu gol ani sinoda amadi Purana Raspberry na Blue Diamond bu gol mari sinoda maitiba pikre Impal West District Football Association na sinduna tha sigitang kunma thoidigi timmanga na saruk yaduna BMS ground tabung khokta chathariba Nepal suba kangjam karana singh memorial second division football league ki ngasi sankiba ahanba match da SDC samuro amadi pamyal pasoi goal amata sanadana draw sakre ani suba match ki sankibada SYPS hemaina MTSU malombu goal taruk amada maithiba pikhi Takachari boyay loshilak padangasi no magi ay nga saki pau bizari. Environment Directorate ki phangkiba ngasi goi kiba ay nga sa amadi nungju ki pau da khwaidagi sakiba Celsius degree 38 ani khwaidagi ingba Celsius degree mari dasmik mari ahum Nungshita yaw ising mandir gisang maximum sa mari putra truk dasmik ama Nepal minimum da sa da kuntrani toy oiki ngasi nong sukite Hojero bada mariba pau amukanna Prime Minister Nandagin Fall Laktuna project tara hena sanga bagaloina project kharagi ure payum tamgadur haina Chief Minister and Biren Haikre Quarambal Taitel District Vendor Singna Makogi Pam Piu Haina Irang Horakre Amasung Sadul Tribe Demand Committee gi let luraba khongjang makhat chathakadori Ngasi yona IST na pijaba pau matanga shadalo senjare meding tabiri basingi mafam daki kaina yata nijari binabirasi